January 13 state asigi drivers day nimitna lakpada national highway singda lamdam asigi miyamgi nongmagi punsida changdaba yadraba polam pumna makpu silaktuna lamdam asibu yokpi thakpi rakliba punsi kathokpi kraba drivers singda social worker Sanjoy Ahanthemna ikai khumnaba ulakli Sanjoy Ahanthemna hai national highway singda pochei puduna gari thawriba drivers sing asi icham chamba professional driver oina logde lona yadaba hill district singda base toba illegal armed group kaya gi puba thang ngamdaba illicit tax sing puba piba piu yadraga gari mai thabiba gari lokha da inthabiba masigi sumathakta faduna pubikhraga fubiba otpi neibiba madudagi hendoktuna nungshi haitana tamthina hatok piba samna hairabada highway ani asida gari thawriba driver sing asi siba hingba ani ge langdai da thawai khubak ta haptuna aki tuzungba kayabu tungoina na state asigi miyam ge seva tawduna laklibani kathokpatana saruk oiriba lanmi singa chap manai haina singtharakli highway ani makasi chinglambi ngakta oibanina chingning khaiba lambi phataba mafam singda imphal dagi nung pusinduna lambi semba kuina highway sing blockade tawrakpada lambi da kuina leirakpadagi ana ayek yaurakpa tambada singthabada loiba khamba naira roidaba awaba kayama yawonaduna laklaba lamdamasigi miyamna singba ngamlaroidaba laman kaya tonsilaba adugumba thauna faba mapok ngaktani makhoi yaudana lamdamasigi miyam hingba oithokte hainasu driver singbu singtharakli makoina status gi miyamgi punsida chakwa thaurangda amadi hiram kayada makoina laurakliba thaudang singasi yenguragadi driver singda drivers day nimita supnagi hailei katpak khakna matik chade haina faujai maramasina state lengakna soinaiduna hingauriba amadi leikidraba driver singi hingauriba macha singi damak amadi hauzik su mathau tawriba driver singi damak akhanaba thausil thaurang welfare scheme sing paikhatpam thoki masi tawbirabadi miyamgi seva gi damak punsi katokraba laiwei kraba amadi hingauriba driver sing da piba matik chaba ikai khumnaba haibadu oigani haina mari leinaba singi pukning chingsilakli makhoi gi tung koiba policy ama makhoi gi damakta welfare scheme gumba ama hokdok pire haraga makhoi gi macha sina larik tammi bada khudong chaba pibiba private school da oraga su government ki school da oraga su krai hena ai adudi asigumba driver dugi macha ni masuni harkanda hena leibak sigi makhorom de ikai khumnaba utpagi mathakta makoine hingi matamdasu aikoi sim miyam gi damakta nomagi day to day life si da changi ba changdaba yadaba nomada changdaba yadaba problem cheram yum kai sabagi obi cement yot ade khoi gi nomagi transport ki thau thum petrol diesel pusilakpa hariba mayam singase masi aikoina tawribase aikoi gi miyam na sak khangbi bagi mohutta mathakta Manipur lengak na su sak khangbi dana aikoi gi damakta sigumba welfare scheme sing welfare program sing pangthokpa haibase masi makoina su harawani